Incredible Story Manipur ngasisu aigi nuksiraba viewersinggidamak 2025 ta release tawkiba The Royal We gi movie puduna laksari. Movie asigi rating IMDb da 10 gi manungda 7.1. Ningthougi machanupi amana mana hingba matamda Ningthougi konunggi oiba nungairaba punsi mahing aduda hingba pamlamde. Mahak isam samna freedom oina hingba adu pamlambi. Movie asina horakpada aikoina uba fangliba asi Barso Leibaki Prince Desmond amadi Amla Leibaki Princess Maria Makoi anibu luhongnabagi-damak mafam asida engagement tawrami. Makoi anigi engagement asida Leibak animaktagi miyoi kaya marom amabusu mafam asida laktuna engagement asibu yawrami. Adubu matam asida Mariagi maithong asi uba matamda aikoina su khangba ngami adudi luhongba asida mahak masana yaningde haiba asi. Adubu makoi ani mafam asida luhongnabagi-damak ahansingna sillibagi maramdi Barso Leibak amadi Leibak ani asi matam sangna kuinadagi yanadabi adumak leiribani. Adubu Leibak anigi yanadaba asi yasinaduna nungsi chanaba Leibak ama oinabagi-damak makoi anigi luhongba asi senba oirami. Chahi sahumgi mamangda Leibak ani asi Leibak ama khaktamak oiduna leiramlibani. Adubu karigumba nungainadaba thodok ama leibadagi Leibak ani asi mana thokpa tokhaina leinakiba oirami. Chahi sahumgi mamangda Leibak ani asi aduki matik khukan panganba chaukhatpa Leibak ama haibadu oirami. Adubu khaidoknaraba matungdasu chaukhat thaurangi maramda afaba pau kaya marom amabusu tarami. Adubu Leibak ani asi punduna leiringai matam aduga pundabida tokhaina leinaba asigadi khetnaba kharadi adumak leirami. Maram asina chahi sahumgi matung asida Leibak ani asi amuk hana punsanaduna hena chaukhatpa thabak thauramgi maramdasu punsinduna afaba Leibak ama oinabagi-damak hotnaraklibani. Adubu matam asida yamna luriba asi Leibak ani asi punsanlaba matungdadi Leibak ama khaktamak oiragani. Adubu Leibak amada Ningthou anidi panba yade. Maram asina kananabu Ningthou oigani haibada matha yamna sarami. Maram asidagi Barso Leibak amadi Amla Leibak makoi ani kupna khanaraba matungda Desmond amadi Maria makoi anigi luhongnabagi-damak makoina senkhiba oirami. Makoi anigi luhongba asida ahansingnadi yamna haraurami. Adubu Marianadi Desmond asibu pamlamde. Engagement adugi numit kharanigi matungda Mariana makoi anigi luhongba adubu reject tawraklami. Aduga mahak plumber nupa amaga luhongkhirami. Makoi ani asi matam sangna kuina nungsinnarakpa oirami. Makoi anigi luhongba asi kaiba matam asida Ningthou Leibak ani asi miyam mangda ikaiba chopa kaya marom ama nanglambi. Nungsi chanana hingnabagi-damak honarakliba mari asida amuk hena akaiba thoklaklambi. Maram asidagi nungsi chananaba honarakliba Leibak ani asi hanagi matawgum amuk hena yeknaba haibadu oiraklambi. Matam asida hojik Desmondi matha yamna sarami. Maramdi makoigi-damak mangkhraba ikai khumnaba asi matau karamna amuk hanjangani. Luhongba asi kaiba matamda Leibak miyamgi mamangda makoigi oiba ijatti loina loikhrabani. Adubu matang asida magi assistant aduna mangonda wa amabu hairaklammi. Mariaga chap manaba Mariagi manaunupi ama leirami. Mahaki photo adubusu Desmondgi mafamda yenghalai. Aduga asumna hairai mahak asi Mariaga pokminaba manaunupini. Mahak hojik Amerikada leibani. Adubu mafam asida ma amuk phawba laktri. Maramdi mahakna Ningthougi oiba punsi mahing asibu pamlamde. Mahakti free oina adumak leiba adu pamlibani hairambi. Aduga amuksu makhatana asumna hairami. Nangna maga luhongba taragadi karigumba Leibak anina yasanadriba asisu ingna chikna adumak nungsi chanana leigadoribani. Wahai asi taba matamda Desmondna magi assistant adugi mafamda hairami. Fare adu oirabadi ai Mariagi manaunupi aduga luhonglage. Hojik ma mafam kadaida lei. Aina hojik mabu thiduna aiga luhongba adu pami hairami. Aduga nakal amaromda hojik aikoina uba fangliba asi Mariagi manaunupi Jennifer asi uba fangi. Hojik mahak yamna mathwai nungaitana leirami. Maramdi maga khangnariba boyfriend aduga maga hojik kainarabadi. Maga khangnariba boyfriend aduna hojikti mabu thadoktuna chatkre. Magi boyfriend na mabu thadoktuna chatkhiba matam asida hojikti Jennifer asisu mathwai yamna nungaitabi kaptuna leirami. Jennifer na hojik leiriba asi rent house amada leiribani. Mahak amadi magi mamanabi iliga puna leiminaribani. Adubu hojiksu Jennifer na magi marup asidasu mahak asi princess amani haiba haidoklamde. Matam asida ilinasu Jennifergi mafamda hairaklambi. Kari maramgidamak nangna hena tension lauribano. Nupa ama chatkhrabasu nupa ama nanggidamak afaba soidana lakani. Mahak ahenba pamduna chatkre. Fare adumak chachakhrasanu.
Nangidamak karibu watlibage atopa amasu soidana lakani. Hojik nangna adumna tension lowduna leigadoba matam nate. Chalo nasa adu sengtu uro. Aduga aikhoi ani hojik thabak ama chatkadobani. Nang kaurabro ngasi asi aikhoi anigi yamna important oiba meeting ama leiribani. Tasengnamakidi ili amadi Jennifer makhoi anina nupi masasingi oiba apikpa charity program amabu haudoklibani. Aduga charity asida phanglakpa paisasing aduna nupi masasingi damak mateng kaya marum ama taunabagi damaktani. Asidagi Jennifer amadi ili makhoi ani meeting tawfam mafam aduda yamna mut nungaina laami. Adubu mafam adu hek yauba loiraba matungdagidi Jennifer gi mut pumba loina mangkhirami. Maramdi mahakna khalami adudi mafam asi yauraba matungda miyoi kaya amasu laktuna makhoigi mafamda charity soidana pirakani haiduna adugi ona tainabada hojik mafam asida kanagumba miyoi amatabu laamde aduga makhoigi charity program asida lupa amata fauba fanglamde asidagi masu meeting tawfam mafam adudagi mayum tamna amuk halaklambi ili amadi makhoi anina halakpagi lambi aduda iligi masada chingnaba ama faurambi madudi makhoigi matungda car amuba ama makhoibu senabagi moongda tawduna laami. Masi ubada ilina khalami adudi makhoibu kidnap tawnabagi damak makhoigi matung inarekle haiduna adum oinamak Jennifer di aduda kaya thoina khanjaluba tawramde. Maramdi mahakna sukhangami adudi makhoigi matungda koyin inarakliba sing asi barso leibaki miyoi sing soidana oiramgani aduga maga wari sananabagi damak mafam asida lakhibani haiba asisu mahakna khangambi. Adubu lakliba makhoi sing asiga maga wari sanaba kari amata pamlamde. Maram asidagi makhoidagi leithoktuna Jennifer na adumak magi chatfam thokpa chatlambi. Khara chatlaba matungda makhoigi mamangda barso leibaki guard ching adu Jennifer gi akoiba aduda loinamak leptuna leirambi. Aduga hojik guard amana Jennifer gi mafamda barso state ta chatnabagi damak hairaklambi. Adubu hojik Jennifer nadi mafam aduda chatpa pamlamde. Adubu lakliba miyoi sing aduna Jennifer gi mafamda fajana haijaba yaba haijaraba matungdagidi upai leitraduna Jennifer su makhoiga loinana chatpa aduda yarambi. Aduga hojikti mana chatpa matamda ilibu su loinana chatlambi. Iligi mafamda su Jennifer na karisu pakhatanabagi damak gari manung aduda hairambi. Makhoigi mafam adu yauraba matungda Desmond gi assistant aduna laktuna Jennifer gi mafamda hairambi. Aikhoigi Prince Desmond na nanga wari sanaba pami haiduna wahi asi taba matamda ilidi masada angakpa ama faurambi. Maramdi matau karamna Jennifer ga Prince amaga wari sanagadoribano haiduna asumna ngakchanaduna ilina leiringai matam asida Jennifer na iligi mafam asida mahak adumak lengdabi leiramnabagi damak hairambi. Aduga amuksu hairambi hojikti nang ngaihaki matungda asengba sing adu loina khanglagadobani haiduna. Jennifer amadi Desmond makhoi ani wari sanaba matamda Desmond na Jennifer gi mafamda asumna hairambi hojikti nangsu loina khanglamlagani haiduna khalli. Aduna hojik nangonda amuk taknabagi mathau karisu tadre. Nangi nache amadi aikhoi ani luhongnabagi damak decide tawkhibani. Adubu engagement adu tawba loiraba matungda magi nuksijaba nupa amagi damak aikhoi ani luhongba adu mana reject tawrakhibani. Aduga hojik aina nangonda hainingliba asi nangsu khangamgani haiduna khalli aikhoi anigi luhongba asi kyamuki sangda maru oi haiba adu. Maramdi chahi chahumgi mathakta nungsi sanadana leiraklaba leibak ani asibu nungsinaba adu poraknabagi damak luhongba asi aina pamkhibani. Desmond na makhatana asumna hairi hojikti aina nangi nafamdagi pamliba asi aikhoi ani luhongba adu pami haiduna hairambi. Desmond gi wa asi taba matamda Jennifer aduki matik yamna angakpa faurambi. Aduga Desmond gi mafamda hairambi madugi damak ai hojik ready di oidri. Adubu aina nangi nafamda yade haibadi nate. Adubu aigi ifamda su khajiktang khantanabagi matam adu pibiyu haiduna hairambi. Aina khanba loiraba matungda nangi paukhum adu ai soidana piraklage haiduna hairai. Asumna hairamlaba matungda Jennifer adusu mafam asidagi chatkirambi. Adubu Jennifer gi wa asitaba matamda Desmond di matha yamna sarami. Aduga magi wakhandasu yamna wajarami. Maramdi karigumba Jennifer nasu jaraktaba taragadi magi wakhanda khanjariba leibak ani asibu nungsi sanana leiba asi manglan oiduna adumak tokhragani haiduna khalami. Jennifer amadi ili makhoi ani halaklaba matungda wari sanarami. Jennifer gi asengba asi khangba matamda iligi masada yamna thajadaba yamna angakpa amasu faurambi. Aduga Jennifer gi mafamda hanglaklambi kari maramgi damak nangna princess ama oiraga asukoiba asi aigi ifamda kari amata hairaktribano.
aduga nahak asi yamna ngakpa nupi amani maramdi miyoy khudingmakna pami ningthougi konung aduda harau tayamna nungaina leiba adubu nangna kari maramgidamak normal life asida nangi oiba luxury life adu thadoktuna mafam asida leiribano aina khanbadadi Desmondna pirakliba offer adu karisu fattaba oide mahakna hairiba aduda nahak yaro aduga mahaki maharani oiduna yamna nungaina konung aduda leyu hairambi matam asida Jenniferna amuk iligi mafamda hairambi Desmond hairiba nupa asi pura mechin gumbani mahak asi karigumba ising phawba thaktabani maramdi mahaki sedun matam natrabadi mahak asi magi guard chingna 24 hour adumak senaduna leiba misak amadi magi privacy asi aduki matik yamna cheksalli matam pumbada magi guard ching aduna adumak magi manakta naksinduna leibani maram asina aina mabu pamde aduna ai magi mafamda reject tawba pambi maramdi mahakpu kanagumba nupi amatanasu control tawba ngamoi aduga ai asi aigi oiba punsi mahing asida kana amatagi makha pondabi adumak nungai yaifana leiba adu pami hairambi asigi matungda Jennifergi mafamdasu makoigi familygi maikaidagi pressure kaya marom ama piraklambi magi machena luhongkraba matungdagidi makoigi imung asida angang oiriba asi Jennifer khaktamak ngairammi hauzik matam asida Jennifer kari tawgani haiba masana masa mathanda gyan tajaba ngamlamde matam asida hauzik Ilina Jennifergi mafamda hairei masida nangna karisu tension henjana lawruraganu Desmondje amuktang nangna naksinduna try tawduna yengu karigumba nangna magi mafamda khalamluribasing adugi ona tainabada nangna magi manakta nakluraba matamda oiramlabadi nang kamdauba aduna nangsu amuktangdi try tawduna yengu hairambi iligi wa asida Jennifer nasu khalaklambi adudi Desmond asi matam kharadi mahaka loinaduna yenglage karigumba loinaba matam asida mahak Desmondgi magunsu chapchana khanglagani haiduna khalambi asidagi Desmondbu unanabagi damak Desmondna leiriba mafam aduda leirambi Jenniferna mafam asida lakpagi paw asitapa matamda Desmondi aduki matik yamna haraurambi maramdi Jenniferna mafam asida amuk lakliba asi magi wakhanda khalambi adudi Jenniferna mana haikiba proposal adubu yare maram asigidamak mafam asida laklibani haiduna aduga Jenniferbu uba matamdasu aduki matik yamna haraujarambi aduga mafam asida makoigi palace manung asida mana dinnergi damak program amabusu silambi aduga program asida mahakna ningthijana Jennifergi mafamda propose tawba adu pamlambi adubu matam asida Jenniferna di Desmondgi mafamda hairambi mafam asida nangi nanakta leiriba nangi security guard ching asi hana mapanda loina thadokro ai asigumna nangi guard ching asina sangduna leiba asi pamde haiduna hairambi makhoi sing asi thadokraba matungda aikhoi ani khaktamak fajana wari sanaduna nuaina leisi hairambi adubu matam asida Desmondnadi Jennifergi mafamda hairaklambi karigumba makhoi sing asi mafam asidagi chatkiba taragadi aikhoigi ifamda karigumba khudongchadaba kharasu lakpa soidana yai makhoi sing asidi aina khanglaba aigi guard ngatani aduna adumak aigi inakta leijasanu haiduna hairambi Desmondgi wa asitaba matamda Jenniferna hairei o adu oirabadi fare nahak asi nasagi oiba thabak kari amata tawba ngamdaba mira nahak guard jawdrabadi hingba ngamdaba misak amara thabak khudimakta nangna mingondagi loina depend tawriba karigino nangi guard ching ase yawdabi amuktang mapanda thoktuna leyu aduga mapangi sangsar adu yengba matamda kyamuki sangda nungaige haibadusu amuktangdi yengu hairambi masitaba matamda Desmondsu masada karigumba kharabu khalaklambi asidagi makhoi ani lotna kana amata khangendabida mapanda palace adudagi tholaklambi Jennifer amadi makhoi ani mapanda tholakpa asida Desmondgi damaktadi ahanba oirambi palace manung asidagi guard kumba karigumba amata yawdabi mathanda tholakliba asi matam asida Jennifer su aduki matik yamna haraurambi maramdi mana haiba matamda Desmond nasu yaraduna makhoi ani khaktamak mapanda tholakpa asida aduga ngasigi numidangi matam sema makhoi ani yamna harauta yamna marketing chattuna mafam kayada chattuna sana khona tawduna matam adu lelambi aduga anouba marup kaya marom amabusu thengnarami asumna tawba matam asida Desmondgi masada yamna nungaiba harauba haibadusu oirami aduga Desmondna Jennifergi mafamda hairambi ngasigi numit asi aigi punsigidamak khwaidagi nungaiba numit haibadu oire mamangda amuktasu asigumna nungaiba aigi isada fawkhidri haiduna aina mamangda amuktasu aigi isagi punsi asi karino aduga nungaiba haibasi karino haiba kari amata khanglaktabani adubu ngasidi nangna aigi ifamda
ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯍꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯒ ꯄꯨꯟꯗꯨꯅ ꯂꯩꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯦꯁꯃꯣꯟꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯗꯤ ꯅꯔꯚꯁ ꯆꯠꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯗꯦꯁꯃꯣꯟ ꯑꯁꯤ ꯂꯩꯔꯝꯗꯕ ꯑꯁꯤꯗꯅꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯖꯦꯅꯤꯐꯔꯅꯁꯨ ꯈꯪꯂꯛꯂꯝꯃꯤ ꯑꯗꯨꯗꯤ ꯗꯦꯁꯃꯣꯟꯒꯤ ꯑꯦꯁꯤꯁꯇꯦꯟꯅ ꯅ꯭ꯌꯨꯁ ꯑꯃꯗ ꯗꯦꯁꯃꯣꯟ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯑꯗꯨꯃꯛ ꯄꯦꯂꯦꯁ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯅꯤꯐꯔꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯄ꯭ꯂꯥꯟꯅꯤ, ꯑꯩꯅ ꯃꯥꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯈꯤꯕꯅꯤ, ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯅꯈꯣꯏꯅ ꯄꯤꯒꯗꯧꯕ ꯗꯟꯗꯤ ꯑꯗꯨ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯗꯦꯁꯃꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯁꯤꯗ ꯖꯦꯅꯤꯐꯔꯒꯤ ꯃꯔꯥꯟ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯩꯕꯨ ꯃꯄꯥꯟꯗ ꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯥꯅ ꯐꯣꯔꯁ ꯇꯧꯈꯤꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯔꯨꯝ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯤꯡꯕ ꯑꯗꯨ ꯄꯥꯝꯃꯤ, ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯑꯩꯅ ꯌꯦꯡꯅꯤꯡꯈꯤꯕꯅꯤ, ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯃꯄꯥꯟꯗ ꯖꯦꯅꯤꯐꯔꯒ ꯂꯣꯏꯅꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯄꯥꯟꯗ ꯆꯠꯇꯨꯅ ꯖꯦꯅꯤꯐꯔꯒ ꯄꯨꯟꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯀꯦꯌꯔꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯧꯕꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯦꯡꯒꯦꯖꯃꯦꯟꯠ ꯑꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯗꯤ ꯃꯇꯝ ꯈꯤꯇꯃꯛ ꯂꯩꯈꯤꯕ ꯑꯗꯨ ꯄꯥꯝꯃꯤ, ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛ ꯕꯦꯁꯃꯦꯟꯗ ꯂꯩꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯒꯨꯟ ꯑꯁꯤ ꯈꯪꯗꯣꯛꯄ ꯑꯗꯨ ꯄꯥꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯗꯨꯅ ꯑꯦꯡꯒꯦꯖꯃꯦꯟꯠ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯑꯦꯡꯒꯦꯖꯃꯦꯟꯠ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯛꯁꯤꯟꯅꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯇꯝ ꯄꯨꯝꯕꯗꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯃꯅ ꯑꯃꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅꯁꯨ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯦꯡꯒꯦꯖꯃꯦꯟꯠ ꯑꯁꯤ ꯇꯧꯈꯤꯕ ꯑꯁꯤꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤꯃꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯃꯔꯤ ꯑꯗꯨꯁꯨ ꯖꯦꯅꯤꯐꯔ ꯑꯃꯗꯤ ꯗꯦꯁꯃꯣꯟ ꯑꯅꯤꯒꯤ ꯑꯦꯡꯒꯦꯖꯃꯦꯟꯠ ꯑꯁꯤꯅ ꯍꯦꯟꯅ ꯆꯦꯠꯁꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯦꯡꯒꯦꯖꯃꯦꯟꯠ ꯑꯁꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯖꯦꯅꯤꯐꯔ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯚꯥꯏꯔꯦꯜ ꯆꯠꯂꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯄ꯭ꯔꯤꯟꯁꯦꯁ ꯑꯃꯅ ꯆꯍꯤ 10 ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯗ ꯈꯪꯍꯟꯗꯕꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯕꯔꯁꯣꯒꯤ ꯀꯤꯡ ꯗꯦꯁꯃꯣꯟ ꯑꯃꯗꯤ ꯖꯦꯅꯤꯐꯔ ꯃꯈꯣꯏ ꯑꯅꯤ ꯑꯦꯡꯒꯦꯖꯃꯦꯟꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯄꯦꯂꯦꯁ ꯑꯗꯨꯗ ꯖꯦꯅꯤꯐꯔ ꯑꯃꯗꯤ ꯗꯦꯁꯃꯣꯟ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯑꯃꯅ ꯑꯃꯒꯤꯗꯃꯛ ꯀꯦꯌꯔꯁꯨ ꯌꯥꯝꯅ ꯂꯧꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯁꯃꯣꯟꯅꯗꯤ ꯖꯦꯅꯤꯐꯔꯒꯤ ꯔꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗꯁꯨ ꯖꯦꯅꯤꯐꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯕꯤ ꯀꯔꯤ ꯑꯃꯠꯇ ꯆꯪꯂꯛꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯗꯦꯁꯃꯣꯟꯅꯁꯨ ꯖꯦꯅꯤꯐꯔꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀ ꯄꯨꯟꯕ ꯃꯇꯝꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨ ꯄꯤꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯐ꯭ꯔꯤꯗ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯦꯁꯃꯣꯟ ꯑꯃꯗꯤ ꯖꯦꯅꯤꯐꯔ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯄꯥꯝꯅꯕ ꯐꯥꯎꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯖꯦꯅꯤꯐꯔꯅꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯛꯂꯝꯃꯤ ꯑꯗꯨꯗꯤ ꯗꯦꯁꯃꯣꯟ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯃꯍꯥꯛ ꯅꯨꯄꯤꯗ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯗꯕ, ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯗꯦꯁꯃꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯖꯦꯅꯤꯐꯔꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯖꯦꯅꯤꯐꯔ ꯑꯃꯗꯤ ꯗꯦꯁꯃꯣꯟ ꯃꯈꯣꯏ ꯑꯅꯤ ꯄꯦꯂꯦꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯊꯋꯥꯟꯃꯤꯆꯥꯛꯄꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯔꯨꯞ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯦꯁꯃꯣꯟꯅ ꯖꯦꯅꯤꯐꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒꯤ ꯅꯆꯦ ꯑꯗꯨꯒ ꯂꯨꯍꯣꯡꯂꯝꯕ ꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯔꯦꯁꯄꯦꯛ ꯑꯁꯤ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯄꯤꯒꯗꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯍꯦꯟꯁꯝ ꯕꯣꯏ ꯑꯗꯨ ꯄꯥꯝꯃꯤ, ꯑꯩꯒꯨꯝꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯅ ꯀꯔꯤꯁꯨ ꯄꯥꯝꯗꯦ, ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯥꯅ ꯑꯩ ꯄꯥꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯐꯖꯅ ꯈꯪꯕꯗꯤ ꯉꯝꯗꯦ꯫ ꯑꯃꯔꯣꯝꯗꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯔꯤꯖꯦꯛ ꯇꯧꯔꯛꯄ ꯑꯁꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯥꯒ ꯂꯨꯍꯣꯡꯉꯝꯕ ꯇꯥꯔꯒꯁꯨ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯨ ꯐꯪꯂꯣꯏ, ꯃꯔꯝꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯔꯤꯕ ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎꯕ ꯑꯁꯤꯒꯨꯝꯂꯕ ꯄꯨꯟꯁꯤ ꯑꯁꯤ ꯅꯪꯒꯤ ꯅꯆꯦ ꯑꯗꯨꯅꯗꯤ ꯀꯔꯤꯁꯨ ꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯔꯦ, ꯃꯔꯝꯗꯤ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯍꯧꯖꯤꯛ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯗꯦ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗꯅꯣ ꯑꯩꯅ ꯇꯦꯔꯦꯁ ꯃꯊꯛ ꯑꯁꯤꯗ ꯂꯩꯗꯨꯅ ꯊꯋꯥꯟꯃꯤꯆꯥꯛ ꯑꯁꯤ ꯌꯦꯡꯂꯤꯕ ꯑꯁꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯥꯡ ꯑꯁꯤꯗ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯀꯌꯥꯃꯔꯣꯝ ꯑꯃꯕꯨꯁꯨ ꯅꯤꯡꯁꯤꯡꯍꯜꯂꯦ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯈꯪꯗꯦ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯄꯥꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ, ꯑꯗꯨꯒ ꯑꯩꯒꯤ ꯎꯠꯂꯤꯕ ꯏꯑꯣꯡ ꯏꯇꯧ ꯑꯁꯤꯗ ꯅꯪꯅ ꯍꯩꯅꯔꯤꯕ꯭ꯔꯥ ꯍꯩꯅꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏ꯫
ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤꯁꯨ ꯐꯣꯔꯁ ꯇꯧꯔꯣꯏ, ꯅꯪꯅ ꯅꯁꯥꯅ ꯑꯩꯒ ꯄꯨꯟꯕ ꯑꯗꯨ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝ ꯈꯛꯇꯗ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯔꯛꯎ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯗꯤ ꯅꯪꯒ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯔꯦ, ꯃꯁꯤꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯦ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯅꯪ ꯑꯁꯤ ꯂꯥꯞꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯁꯨ ꯏꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯒꯨꯝꯂꯕ ꯏꯆꯝ ꯆꯝꯂꯕ ꯗꯦꯁꯃꯣꯟꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯦꯅꯤꯐꯔꯒꯤ ꯃꯁꯥꯗ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯑꯁꯨꯛ ꯐꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅꯁꯨ ꯗꯦꯁꯃꯣꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯁꯤꯕ ꯑꯁꯤ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯨ ꯃꯥꯒꯤ ꯃꯁꯥꯗꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯖꯦꯅꯤꯐꯔꯅ ꯃꯍꯜ ꯃꯅꯨꯡꯗ ꯂꯩꯗꯨꯅ ꯄ꯭ꯔꯤꯟꯁꯦꯁ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯗꯦ, ꯃꯔꯝꯗꯤ ꯑꯐꯥ ꯑꯄꯨꯜ ꯑꯣꯏꯗꯨꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯗꯨ ꯃꯥꯅ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅꯁꯨ ꯈꯪꯂꯝꯃꯤ ꯑꯗꯨꯗꯤ ꯃꯍꯜ ꯃꯅꯨꯡꯗꯕꯨ ꯂꯩꯒꯦꯔꯥ ꯆꯨꯝꯅꯒꯤ ꯌꯨꯝ ꯃꯅꯨꯡꯗꯕꯨ ꯂꯩꯒꯦꯔꯥ, ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯞ ꯃꯥꯟꯅꯅ ꯂꯩ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯖꯦꯅꯤꯐꯔꯒꯤ ꯋꯥꯈꯟꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯈꯟꯗ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯈꯟꯗ ꯈꯟꯈꯤꯕꯅꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯁꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯠꯇꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯗꯦꯁꯃꯣꯟꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯄ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯣꯏꯅꯔꯝꯂꯤꯕ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯗꯒꯤꯗꯤ ꯗꯦꯁꯃꯣꯟꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯥꯕꯨ ꯈꯟꯕꯤꯕ, ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯑꯁꯤ ꯍꯦꯜꯂꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯍꯧꯖꯤꯛꯇꯤ ꯃꯥꯅꯁꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯝꯃꯤ ꯑꯗꯨꯗꯤ ꯃꯍꯥꯛ ꯄ꯭ꯔꯤꯟꯁꯦꯁ ꯑꯃꯒꯨꯝꯅ ꯗꯦꯁꯃꯣꯟꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯗꯦꯁꯃꯣꯟ ꯑꯃꯗꯤ ꯖꯦꯅꯤꯐꯔ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯅꯤꯃꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯝꯅꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯗꯤꯅꯔ ꯆꯥꯐꯝ ꯃꯐꯝ ꯑꯗꯨꯗ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯍꯪꯅꯔꯤꯕ ꯑꯁꯤ ꯃꯊꯪꯒꯤ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯁꯤ ꯀꯅꯥꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯀꯅꯥ ꯑꯃꯠꯇꯅ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯖꯦꯅꯤꯐꯔꯅ ꯗꯦꯁꯃꯣꯟꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯝꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯋꯥꯏꯠꯕꯣꯔꯗ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯃꯃꯤꯡ ꯑꯗꯨ ꯊꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯍꯪꯂꯝꯃꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯟꯗ ꯐꯥꯎꯔꯛꯄꯁꯤꯡ ꯑꯗꯨ ꯍꯥꯏꯌꯣ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯗꯒꯤ ꯗꯦꯁꯃꯣꯟꯒꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯨ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯟꯁꯄꯤꯔꯦꯁꯟ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩꯉꯣꯟꯗꯒꯤꯗꯤ ꯃꯥꯅ ꯆꯍꯤ ꯈꯔꯁꯨ ꯑꯍꯜ ꯑꯣꯏꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯔꯣꯜ ꯑꯁꯤ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯔꯨꯜ ꯇꯧꯒꯗꯧꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯌꯦꯛꯅꯕ ꯁꯧꯒꯠꯂꯛꯄ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯃꯔꯛꯇꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯣꯏꯅ ꯌꯥꯔꯕꯅꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯖꯦꯅꯤꯐꯔꯒꯤ ꯃꯄꯥꯅ ꯑꯣꯏꯒꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯦꯁꯃꯣꯟꯒꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯖꯦꯅꯤꯐꯔꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯃꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯟꯅ ꯈꯪꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯁꯨ ꯊꯥꯖꯕ ꯊꯝꯕꯗ ꯀꯔꯤꯁꯨ ꯑꯃꯥꯡꯕ ꯂꯩꯔꯣꯏꯗꯧꯕ ꯃꯍꯥꯛꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯁꯨ ꯃꯍꯥꯛꯅ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯦꯅꯤꯐꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯕ, ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ, ꯃꯔꯝ ꯑꯁꯤꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯋꯥ ꯑꯃ ꯍꯥꯏꯔꯒꯦ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤꯗꯃꯛ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯈꯣꯏ ꯑꯅꯤꯅ ꯋꯥꯒꯗꯣꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯃꯈꯛꯇꯃꯛ ꯑꯣꯏꯔꯒꯅꯤ, ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯃꯈꯛꯇꯗ ꯅꯤꯡꯊꯧ ꯑꯃꯈꯛꯇꯪ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯔꯨꯜ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯅꯈꯣꯏ ꯑꯅꯤ ꯂꯩꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯐꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯒꯗꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯅꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛ ꯆꯦꯗ ꯁꯥꯏꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯕꯨ ꯄꯨꯟꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯑꯉꯥꯡꯁꯤꯡꯗ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯄ꯭ꯔꯦꯁꯔ ꯀꯌꯥꯃꯔꯨꯝ ꯑꯃ ꯄꯤꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯗ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯀꯔꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯕꯔꯗꯟ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯅꯤ ꯑꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯃꯁꯦꯟ ꯌꯥꯅꯗ꯭ꯔꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯨꯍꯣꯡꯗ꯭ꯔꯕꯁꯨ ꯌꯥꯔꯦ, ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯑꯄꯥꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯆꯈ꯭ꯔꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯗꯦꯁꯃꯣꯟꯒꯤ ꯋꯥꯈꯟꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯖꯦꯅꯤꯐꯔꯒꯤ ꯃꯐꯝꯗꯁꯨ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯖꯦꯅꯤꯐꯔꯒꯤ ꯃꯐꯝꯗꯗꯤ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯖꯔꯝꯗꯦ, ꯃꯔꯝꯗꯤ ꯖꯦꯅꯤꯐꯔ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯍꯥꯏꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯀꯤꯡꯗꯝ ꯑꯁꯤ ꯀꯥꯏꯗꯅꯕ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕꯒꯤꯗꯃꯛ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯌꯥꯁꯟꯅꯈ꯭ꯔꯦ, ꯃꯔꯝ ꯑꯁꯤꯅ ꯖꯦꯅꯤꯐꯔꯒꯤ ꯃꯐꯝꯗ ꯃꯍꯥꯛ ꯄ꯭ꯔꯦꯁꯔ ꯄꯤꯗꯨꯅ ꯃꯥꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯗꯨꯕꯨ ꯊꯨꯒꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯕꯤ ꯑꯗꯨꯃꯛ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯗꯦꯁꯃꯣꯟꯗꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨꯁꯨ ꯖꯦꯅꯤꯐꯔ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯤ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ, ꯑꯗꯨꯒ ꯗꯦꯁꯃꯣꯟꯗꯒꯤ ꯃꯐꯝꯗꯁꯨ ꯃꯍꯥꯛꯅ ꯆꯠꯈꯤꯒꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯗꯦꯁꯃꯣꯟꯗꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯤꯗ ꯖꯦꯅꯤꯐꯔꯒꯤ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯎꯔꯤꯕ ꯏꯂꯤꯅꯗꯤ ꯖꯦꯅꯤꯐꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯗꯦꯁꯃꯣꯟꯗ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯃꯥꯕꯨ ꯈꯥꯝꯅꯕꯒꯤꯗꯃꯛ ꯃꯇꯝ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯔꯣꯏ, ꯍꯟꯗꯛꯀꯤꯁꯤꯅ ꯅꯪꯒꯤꯗꯃꯛꯇꯤ ꯂꯥꯁ ꯆꯥꯟꯁꯅꯤ, ꯑꯗꯨꯅ ꯅꯍꯥꯛ ꯆꯠꯂꯣ, ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯨꯅ ꯈꯥꯝꯂꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯦꯅꯤꯐꯔꯁꯨ ꯗꯦꯁꯃꯣꯟꯗ ꯑꯗꯨꯕꯨ ꯈꯥꯝꯅꯕꯒꯤꯗꯃꯛ ꯂꯥꯛꯆꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯗꯦꯁꯃꯣꯟꯗ ꯑꯗꯨ ꯀꯥꯔ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯦꯅꯤꯐꯔ ꯑꯃꯗꯤ ꯏꯂꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯇꯧꯗꯨꯅ ꯏꯂꯤꯅ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯇꯥꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯗꯦꯁꯃꯣꯟꯗꯒꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯈꯔ ꯊꯧꯔꯕ ꯃꯇꯨꯡꯗ ꯖꯪꯒꯜ ꯑꯃꯒꯤ ꯃꯄꯥꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯗꯦꯁꯃꯣꯟꯗꯁꯨ ꯃꯈꯥꯗ ꯀꯨꯝꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯖꯦꯅꯤꯐꯔꯅꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯔꯤꯖꯦꯛ ꯇꯧꯔꯛꯂꯦ, ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯃꯍꯥꯛ ꯇꯥꯔꯝꯗꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯛꯇꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯖꯦꯅꯤꯐꯔꯁꯨ ꯃꯥꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯗꯦꯁꯃꯣꯟꯗꯅꯁꯨ ꯈꯪꯂꯛꯂꯝꯃꯤ ꯑꯗꯨꯗꯤ ꯖꯦꯅꯤꯐꯔꯅꯁꯨ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯗꯦꯁꯃꯣꯟꯗꯅ ꯖꯦꯅꯤꯐꯔꯒꯤ ꯃꯐꯝꯗ ꯍꯪꯉꯝꯃꯤ, ꯅꯍꯥꯛ ꯑꯩ ꯌꯥꯎꯗ꯭ꯔꯕꯁꯨ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯁꯤꯗ ꯖꯦꯅꯤꯐꯔꯅꯁꯨ ꯅꯪ ꯌꯥꯎꯗꯕꯤ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯂꯩꯕ ꯉꯝꯂꯣꯏ, ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯈ꯭ꯔꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯗꯦꯁꯃꯣꯟꯗꯅ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯔꯤꯡ ꯑꯃꯕꯨ ꯂꯧꯊꯣꯔꯛꯇꯨꯅ ꯖꯦꯅꯤꯐꯔꯒꯤ ꯃꯐꯝꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯁꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯄꯣꯖ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯦꯅꯤꯐꯔꯁꯨ ꯗꯦꯁꯃꯣꯟꯗꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯔꯤ꯫ ꯃꯨꯚꯤ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯑꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ꯫ ꯑꯗꯣꯝꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯅ ꯋꯥꯔꯤ ꯁꯦꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯗꯨ ꯑꯣꯏꯖꯒꯗꯣꯔꯤꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯔꯝ ꯇꯧꯏ ꯍꯥꯏꯕ ꯑꯗꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯨ, ꯑꯗꯨꯒ